ngasi numidang wairam phongkhiba towan ba Manipuri se phongsing amasum thokhiba thawdo wathoksingdagi maruoiba I pausing khongasaraga Manipur top channel gi maikedi gi myamna thamjagi anmada ECI amasum CEO gi mayokta mifam pangthokani ukal handak pangthokadoriba taragani thoi suba Manipur Legislative Assembly gi mikal asigi ani suba phase March ki manga asi lamdam sigi sanabi gi yamna maruoiba Laitin kurumduna laipaki amati miyam gi yaifaba nigadaba numit oibana maram oiraga to panumit amada hongdokpina ba ukal amadi tuan ba lupsingna hanjina hairabasu ECI amasum CEO Manipurna karisu tabiba tawdana tumina thawsadana laithokli haina umanglai kanba apunba lop ukal gi manitona thadorakpa sirolaman phongdorakli sirolasina hai asiguma ningsingba thoktraba matamdagi hauna numit asida pangthoktuna lakliba saroi khangbagi thorom numitta mikal pangthokna bohonrakpa sina maram oiduna laitin gi thorom asi mapung fahandabanda natana mikal su mapung faba mikal oiroi ECI amasum CEO Manipur gi asoiba thawsila sina maram oiraga miyam gi marakta sarangnaba thoonbata natana nat sanabi gi lamda lairiba miyoi kya gi mafamda nungnang bamadi nuaitaba kya amasu thokale asingubumba CEO amasum CEO gumba yamna thawdang chawba Bharat ki top official singya soiba thawong singa si ukalna ikaibiba phawi CEO gumba Manipur gi marueba thawdang loriba officer amana lamdam sigi sanabi khangdaba madi ikai khumnadaba si ukalna laina laude khangdaba natragana soiba leibidagi oiramlaba su March manga thangja numikki mikal asi atopa numit amada hongdokpinaba mari leinaba singda haijaraba fawbada thawsadaba haibasi CEO Manipur na ikhogi lamdam sigi miyambu amadi lamdam sigi nat chanabibu usitaba amadi ikaiba pibani haina laudaba ngamde haina sphungdorakli asigumba lamdam sigi mifam nat amadi chanabibu usitaba CC amasum CEO Manipur gi thawong asigi mayokta khongjang singjang sinabagi dama akanaba mifam ama tha asigi kunga mathoring tokaba numikki ayuk pung 13 taba matamda kunung mamangda leibu ukal gi mayai loisangda pangtholagani thawaya wiba masum mathau tai haina khanbiba lupsing amadi thabak pangthokpa ngamgadaba miyoi singsu matam sana lakpiduna sarugya biu haina su sirolasna su makhatana su phungdorakli Makasa tharakpoina to papaw mana laingak na Manipur gi disturb area status laktokpangami mani Manipur Human Rights Commission na sindranga si consultation on prospect of peace and withdrawal of the disturbed area under Apokpa haibisigi matangna thoram ama hotel class grande gi imperial lukola pangtokre thoram asil sarugya khiba Manipur Human Rights Commission gi chairperson khaidem mani na hai Manipur gi disturb area status laukthokpasi Manipur lenga nangami masigi matangna miyamna ikhang khangdabagum tawi lenga asina hairurabasu center gi wa tadrabati yade hai state gi disturb area laukthoke hairabadi lenga aduna cabinet mifam ama phamlaga lauktokadabani disturb area status Manipur da salairakpasi chaini fugani thoi surakle masi sangna tawba sumloi tha taruk ki oina tawgadabani haina Supreme Court na haidi Manipur lenga bureaucrat officer na December 9 na thokpani haiba asi order sida aranma kayamarum yauri tha taruk tawgadaba disturb area status sahi ama tawri haiki haujik ki lairiba phibam sidadi state sidagi disturb area status lokthokpangamloi maramdi masi leitragadi lengak semba yadabadona khali maramaduna Manipur Human Rights Commission ga miyamga loinaraga masi lokthokhanaba taksingadabani ain ngaktabasu yaroi aduna Apokpa si insurgency singi problem yamna leibana laukthokpangamloi hairagadi insurgency problem loisinanaba political settlement ama tawba yadabra haibisigi matangni ngasigi thoramasida khanaribasi haikenasu pausna phongdorakli makasa tharakpoina to papaw mana hanadi sasan kirambani haujikti mi oina kire lomi oina lehanbiu hana sasan kirambadu haujikti mi oina kire lomi akhoi lomi oina asum lehanbiu haina Kisan Credit Card Holders Welfare Association phungdurakli association asigi sirolaman hai tha asigi taragani pan gi ahingda sakhangdaba miyoi singna khangabok maisnam laikai da leba laisram naran singa amadi khulakum laikai da leba saikhom yatra singa gi lofomda atamnana lausang mamarom hena alu amadi hawai rajma foida laga mangta alambasidi rajniti gi miyeng mali fati haidi
India amadi Manipur lengakna lau singu hena fagat hanabagidama makal makha kayagi thabak scheme paikali amasum mayamdugi manungdagi khudam amatang lokholabada kumja Englishing aniga kungi December gi Taraga Minister of Agriculture and Farmers Welfare Government of India na lawmi miyam na piba basan si thina mayek seng na takli haibisi mipum kudingna khangnarbo wafam ni haidi hanasu pausna makhatana su fungdorakli atopa paw manamo NPP na ngang wabu wa oina lauruba ya pahunade hanadagi katu karal ngang lagalak party ni Chief Minister National People Party NPP na ngang wabu wa oina lauruba ya pahunade party sidi hanadagi aduma katu karal ngang lagalak party na haina Manipur Chief Minister NBR na fungdokre Khetrigaw esi BJP gi Mirep oiriba nahakpum Indrajit ki Firal Singhatpagi thoramga mari leinana Pawmi singna hangkiba wangi pakhum piraduna CM na makhatana hai party asina employee singda thawoidaba mata leite NPP haidiba party asi hanadagi hauna adumak lenga asi thugainaba katuga karalga adumak ngangduna ta leirabani makhoina haiba wa taba yaba hauna de haiki Pawmi singna hangkiba to pawangi pakhum piraduna Chief Minister na hai Police haibisi uniform bu set krabadi miyam gi oina thabak tawba khanba haibisi hauna sani mikhalda thawdo wathok thoktana bakana yengsili BJP gi maikei gi ngasi fawba thawdok thokhibagi paw tadri aduga BJP gi candidate oiribasing thawdo wathok thoandana ba khan khibasu leiri Firal Singhatpagi thoronga mari leinana Chief Minister na hai handaki COVID pandemic aduda leiba sita Narendra Modi leiramdraba aikhoi amat hinglamloi COVID ki luraba laisat aduna maramoiduna mi ha kar launa wanaraba sara henaduna shiragadoroba matamduda Prime Minister Modi na miyamda senglemna piriba Modi boy khoina karigi laini haina latpa yaroidaribano hangnaduna punama asi miyamna kofom thokte haina saphungdokhi Makasa tharakpoina amasum losilakpoina to papaw mana NPP na single largest majority fangduna lengak semgani handakti NPP na Manipur lusingduna satkani konar sangma NPP na single largest majority fangduna Manipur da NPP ki lengak semgani haibiki asir pathajab lei haina NPP ki national president su oiriba Meghalaya gi Chief Minister Konark K Sangmana fongdokre lakadoriba Taragani to suba Manipur Legislative Assembly election na wangkai kendra da NPP ki Mirep oiriba yumkham irabot ki Firal Singhatpagi thoramga mari leinana pangthokpa thoramda madaki wafam asi fongdokibani Konark Sangmana hai Mamang say singdadi Manipur gi miyamna asabo party haibidi BJP Congress nataba party yenglamde adubu ngasidi Manipur gi miyamna awang nongpoka mari samnaba party yengle aikhoi gi lamdamda mayoknari bu wathok lanthok sing khangbigadaba party khanba yamna maruoi maramaduna NPP asi awang nongpok dama khanba party ni election numit kharani dangaire handaki election asi yamna maruoiba election ama oiri Kwaidigi senior politician amana NPP da yauduna Mirep oibasima NPP gi sakthok saningaini Manipur anabu Manipur oinabagidama aikhoi punna honaminasi Makasa tharakpoina to papaw mana hairok mihar Thawal kota mihat pasairak piu haina thomjinkre National Highway thingzilure Ningthauzam Rohit Elis Kunau Mishigamari lendana semkiba GSC against the brutal killing of DN Rohitna sangshilakpa khongjangni saruam oina ngasi yamlaba miyamna mara leba miyoising bel thadokpa yaroi miyat asida senariba sing serak piu haiduna Thawbal kota thomjilakre khongjang loisingna main gate namkhaiduna court manungda sangnaba hotnarakpada police na athingba pirakpadigi khongjang loi amadi police ki marakta sauna mungaba thokre amasung koisaunaraba khongjang loising mihat paserak piu asumba wayel tobiu mara leba sing bel thadokpa yaroi haibana singba Kulaw kya lauduna National Highway Impal More lambi thingduna akanba khongjang sangsinki punga maromda asat awok sing thingduna khongjang sangsinki tungda police custody da rima lauthaduna lairiba miyoi taruk court ta puthoklaroi haibidigi khongjang sangsilamba sing ingthaduna lambi thingbi khongjang handokhi haina supalakli khongjang asida saruk yakiba moirangthem gambini kaubi khongjang loya mana phongdokibada JC-na lengakna taliba demand mangamak thabak to onthokadabani demand sing adudi Rohit miyata senaba sing BLPP yaroi sapsaba ain goeba serak phongadabani miyala sida senariba khulai sing asi fawba ngasi fawba police na fagat paletriba si yaningde kariguma senariba sing BL thadokpa tarabadi mama oibi sing phangsi tawduna seasonaba yuware phongba leite haina su phongdokhi haidi Makasa tharakpoina to papaw man NPP gi Mirep Lauremam Sanjoy gi Apokpa Nongmeina Kaplamle thawdo sigi matangna sapsaba thabak lakhonaba Home Ministry da Taksilagani sangma
हंदक पांथोकदोरिबा तरागनिथोय सुबा मणिपुर असेंबली मिखल असिदा अंद्रो केंद्र एनपीपी की मेरे ओइरिबा लौरेमम संजोय की अपोकपदा ngarang नुमिदांग नोमै कापसिलमदगी अरुबा फियमदा लेकनखरे थौदोक थोफमदगी फंगबा पाव अमगी मतुंगिना ngarang नुमिदांग पुंग मपन मखाइरोम ताबदा एनपीपी की मेरे ओइरिबा एल संजोय की अपोकपा समजाय हुमफुगा निपाना यरिपोक यम्बेमदा लेबा मसागी थोंगाल लैरिङैदा सकंगनबसिना नोमै कापसिलमखिबनि नोमै कापसिलम अदुदा समजाय ये थंगबा पाम्बोम मरुदा नोमै मरु अमा पानखि मा हौजे हौजे सिजो हॉस्पिटल लेकनदुना लैरि नोमै कापसिलमगी पावदु हेक फंगबदगी आंध्र पुलिस स्टेशन की पर्सनल लाक्तुना थौदोदुगी मतांगना कुमना यंगसिनखि हाइरि नोमै कापसिनदुना खुद थारमगी सथखिबा थौवोंग अदु यामना लेबक्तिबा थौदो अमनि हिरामसिगी मतांगना चीफ इलेक्टोरल ऑफिसर मणिपुर इलेक्शन कमीशन ऑफ इंडिया अमस मिनिस्ट्री ऑफ होम अफेयर्स दा अकनबा थबक लखनबा तक्सिलगनि हाइना एनपीपी की नेशनल प्रेसिडेंट कोनार संगमाना फोंदोखरे वाफम सिजो हॉस्पिटल लेकनदुना लैरिबा एल संजोय अपोकपा एल समजागी फिवम यंगसिनबा लाकपदा कोना संगमाना पाउमिसिंग फोंदोखिबनि सोहाइदि अदुगा हौजिक ओइनदि म्याम पाउस मतांगसे लुसिनजरगे अमसुम पथोकसगिबा सोइखिबा लानखिबा क्या यारोगसु म्यामना ngakphigani अमसुम मतम मतमगी ओइबा मरुओइबि पाउसिंगसु म्यामदा लेप लैतना अपडेट पिजरके एंड थैंक यू।